ꯂꯥꯏꯆ ꯀꯥ ꯌꯧꯕꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯅꯤꯡꯈꯥꯡ ꯐꯝꯊꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯒ ꯅꯍꯥꯟ ꯃꯈꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯦ꯫ ꯂꯦꯝꯕꯤ ꯂꯥꯏꯖꯒꯤ ꯃꯑꯣꯡꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ, ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯅ ꯀꯞꯂꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯂꯥꯏꯖ, ꯀꯩꯗꯧꯔꯒꯦꯁꯦ? ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯏꯇꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯗꯥꯏꯅꯦ? ꯏꯇꯩꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦꯕꯁꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯂꯥꯏꯖ ꯂꯦꯝꯕꯤꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ, ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯂꯦꯝꯕꯤ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯤꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯗꯨꯅ, ꯁꯦ ꯀꯩꯗꯧꯔꯒꯦ? ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ꯫ ꯂꯥꯏꯖ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯤꯔꯥꯡꯂꯛꯇ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯔꯨꯞꯇ ꯇꯅꯤꯛ ꯇꯅꯤꯛ ꯌꯦꯡꯂꯒ, ꯂꯦꯝꯕꯤ, ꯗꯗꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯦ꯫ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯑꯩ ꯃꯥꯏꯊꯤꯔꯦ ꯂꯦꯝꯕꯤ, ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯂꯦꯝꯕꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯂꯦꯝꯕꯤ ꯂꯥꯏꯖꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯂꯥꯏꯖ, ꯁꯦ ꯀꯞꯀꯅꯨꯁꯦ, ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ, ꯅꯪꯅ ꯀꯞꯂꯗꯤ ꯑꯩꯁꯨ ꯋꯥꯏꯌꯦ꯫ ꯂꯥꯏꯖꯅ, ꯂꯦꯝꯕꯤ, ꯑꯩꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩꯕꯒꯦꯅꯣ? ꯗꯗꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯃꯤꯔꯥꯏꯕꯤꯔꯤꯁꯤꯕꯣ? ꯁꯦ ꯍꯥꯏꯌꯨ, ꯅꯪꯁꯨ ꯑꯩꯕꯨ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯅꯪ ꯀꯩꯒꯤ ꯂꯥꯟꯗꯣꯏꯅꯣ ꯂꯥꯏꯖ? ꯅꯪ ꯂꯥꯟꯗꯦ, ꯅꯪ ꯀꯩꯁꯨ ꯂꯥꯟꯗꯦ꯫ ꯅꯪꯅ ꯉꯁꯤ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕꯁꯦ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯐꯪꯂꯛꯀꯅꯤ꯫ ꯅꯪ ꯊꯧꯅꯥ ꯂꯩꯌꯨ ꯂꯥꯏꯖ, ꯅꯪ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯌꯨ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯇꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤꯌꯦ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯏꯇꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯤꯅꯤ, ꯅꯪ ꯊꯧꯅꯥ ꯂꯩꯌꯨ꯫ ꯂꯦꯝꯕꯤ, ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯑꯩ ꯗꯗꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯁꯨꯛ ꯋꯥꯅꯕ꯭ꯔꯣ? ꯂꯥꯏꯖ, ꯁꯦꯠꯇꯣꯛꯑꯁꯦ, ꯅꯦꯅꯦ ꯍꯣꯏ ꯇꯥꯈꯤꯅꯦꯕ, ꯍꯌꯦꯡ ꯌꯨꯝꯗ ꯍꯜꯂꯗꯣꯏꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯁꯦ, ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯥꯗ ꯆꯠꯂꯕ ꯀꯥꯟꯗꯅꯦ ꯏꯇꯩ ꯂꯥꯛꯅꯁꯦ꯫ ꯁꯦ ꯂꯥꯛꯑꯣꯕ ꯃꯈꯥꯗ ꯅꯦꯅꯦꯒꯤ ꯃꯅꯥꯛꯇ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯕꯨ ꯊꯦꯝꯗꯨꯅ ꯃꯈꯥꯗ ꯄꯨꯊꯔꯛꯏ꯫ ꯕꯤꯅꯥꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯩꯀꯩꯅꯣ ꯀꯩꯊꯦꯜꯗꯒꯤ ꯅꯣꯏ ꯑꯅꯤꯒꯤ ꯂꯩꯔꯛꯄꯅꯤ, ꯌꯥꯎꯁꯪꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯅ, ꯅꯪ ꯃꯥꯝꯃꯒ ꯑꯩꯒꯅ꯫ ꯁꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣ꯫ ꯂꯦꯝꯕꯤ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯒ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯌꯦꯡꯂꯤ꯫ ꯕꯤꯅꯥ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯒ, ꯂꯥꯏꯖ, ꯐꯝꯃꯨ ꯂꯥꯛꯑꯣꯅꯦ ꯅꯦꯅꯦꯒꯤ ꯅꯥꯛꯇ꯫ ꯀꯩꯅꯣ ꯅꯪꯅ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯕꯣ? ꯂꯥꯏꯖ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯕꯤꯅꯥꯅ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯕꯤꯅꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯕꯤꯅꯥ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯂꯥꯟꯊꯕꯤꯔꯒ, ꯌꯦꯡꯉꯣ ꯌꯦꯡꯉꯣ, ꯅꯪꯒꯤꯁꯨ ꯐꯖꯕ꯭ꯔꯥꯅ꯫ ꯂꯦꯝꯕꯤꯅ, ꯂꯣꯏ ꯐꯖꯔꯦ ꯅꯦꯅꯦꯁꯤꯗꯤ, ꯂꯥꯏꯖꯗ ꯌꯥꯝ ꯄꯛꯂꯅꯤ꯫ ꯍꯟꯗꯛ ꯌꯥꯎꯁꯪ ꯊꯥꯕꯜꯁꯤꯗꯤ ꯁꯥꯔꯤꯒ ꯁꯦꯠꯂꯒ ꯊꯥꯕꯜ ꯀꯥꯎꯊꯒꯦ ꯈꯜꯂꯤꯌꯦ ꯑꯩꯈꯣꯏꯗꯤ꯫ ꯕꯤꯅꯥ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯏ꯫ ꯆꯣꯡꯉꯣ ꯆꯣꯡꯉꯣ, ꯅꯦꯅꯦꯁꯨ ꯌꯦꯡꯕ ꯂꯥꯛꯇꯣꯏꯅꯤ ꯌꯥꯎꯁꯪꯗꯤ, ꯑꯩꯁꯨ ꯅꯣꯏꯗ ꯂꯩꯗꯣꯏꯅꯤ, ꯏꯃꯧ ꯑꯅꯤꯒꯤ ꯊꯥꯕꯜ ꯌꯦꯡꯗꯣꯏꯅꯤ꯫ ꯑꯋꯣꯏꯕꯩꯔꯣ ꯅꯦꯅꯦ? ꯑꯋꯣꯏꯕꯩꯅꯦ, ꯅꯇꯩꯒ ꯅꯣꯏꯗ ꯂꯩꯔꯗꯣꯏꯅꯤ꯫ ꯂꯦꯝꯕꯤ ꯕꯤꯅꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ, ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕꯨ꯫ ꯕꯤꯅꯥ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯄꯥꯝꯗ꯭ꯔꯕꯣ ꯅꯪꯕꯨ ꯐꯤꯁꯤꯡꯁꯦ ꯂꯥꯏꯖ? ꯂꯥꯏꯖ ꯃꯣꯡ ꯍꯥꯗꯅ, ꯂꯣꯏ ꯄꯥꯝꯃꯦ ꯅꯦꯅꯦ꯫ ꯕꯤꯅꯥꯅ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯠꯁꯤꯡꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣ, ꯑꯗꯨꯒꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣꯝꯗ ꯆꯥ ꯂꯣꯜꯂꯛꯑꯣ, ꯆꯥ ꯊꯛꯁꯤ꯫ ꯂꯦꯝꯕꯤꯅ, ꯂꯥꯏꯖ, ꯁꯤꯕꯤꯁꯦ ꯄꯨꯁꯤꯜꯂꯨꯔꯒꯦ, ꯅꯪ ꯆꯥꯗꯣ ꯊꯥꯡꯒꯠꯄ ꯍꯧꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯀꯥꯗ ꯆꯪꯈꯤ꯫ ꯂꯥꯏꯖꯅ, ꯅꯦꯅꯦ, ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯤꯅꯤꯗꯣ ꯌꯥꯝꯍꯟꯗꯕꯤꯗ ꯂꯣꯜꯂꯣ꯫ ꯍꯣꯏ ꯅꯦꯅꯦ꯫ ꯂꯥꯏꯖ ꯀꯤꯠꯆꯟꯗ ꯆꯪꯂꯛꯇꯨꯅ ꯆꯥꯗꯨ ꯊꯥꯡꯒꯠꯂꯒ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗ, ꯂꯥꯏꯖ, ꯅꯪ ꯗꯗꯥꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ, ꯗꯗꯥ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯃꯤꯉꯣꯟꯗ ꯄꯣꯠ ꯄꯤꯕꯕꯨ ꯑꯗꯨꯃꯥꯏꯅ ꯄꯤꯅꯕ꯭ꯔꯣ ꯍꯥ? ꯗꯗꯥ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ ꯍꯥꯏꯌꯨꯅꯦ꯫ ꯂꯥꯏꯖ, ꯗꯗꯥꯁꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯅꯪꯅ ꯍꯦꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯑꯔꯥꯛꯄ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯒ ꯁꯤꯗꯣꯏꯅꯤ꯫ ꯗꯗꯥꯒꯤ ꯆꯟ ꯅꯨꯡꯁꯤꯕꯤ꯫
Lembi Laijana cha lolido kuimankhre haiduna changlakpani. Adubu Laijana tumina wanglaga leptuna leirami. Chadusu isingdu brong brong sauraga leirambaduda. Lembina Laijabu kawi. Laiza, kaidauriba nangde? Laija Lembina khangko korakpaduda khangboi lakpoi asabaduda khangpai paisilui. Laija khangbre khangna ising asabado makuta haizali. Ima! Lembi hatu hatu changsilakduna Laijabu singthoi. Kaino tawdibo? As, sidi kamai tawdiba? Loi haizile. Aya, kocheng haksang ngangle. Laija ngaihaktuda asabaga faude. Lembe, akasu tawdiye. Kasum tawroi. Kaino, asukti na izalaga, selao, hida habluse. Binasu kitchen da kon takibagi makol takibaduda kaidawrabano na changlei. Lembi Laija da onsinuna. Adukti na manglidubu kaino haiba. Se kai sarageba, kutche ising loi hale haiba. Binasu hatu hatu changsilei. Kaidawrage. Lembi na. Dine, yungoto ising asaba iziliba. Kadai, dine yengese. Laija tapna. Dine, akisu tawdiye. Haima, sidi loi pop ene. Asi hairaga Lembi da onchinuna. Hai Lembi, natai do phone to. Aduga hidak leraga yam thuna halo hayo. Lembi phone du puthokduna matai da phone tawsili. Ring anirak chatpaga pairei. Lembi kaidawre? Ite, kai leino, yumda thuna lao. Kaidawrage, ai thabak chali thamo. Ite, Laija do ising. Wado haiba loidringai punsibana phone kakkibana hale. Lembi maneda onchinuna. Dine, hidak to ayoina lairurage. Kaino, natai kai hairage. Lembi Laija nungai khiroi khanduna. Dine, itai do mamanabagi doctor da lai haire. Ai lairurage. Asi hairaga prap thoki. Ise waga hainaba nang ngawdredo. Laija, lao, mayai kada. As khutusu sabada loiramani. Ngangna Laijabu samduna puraklaga sofada phamali. Laija anabadu khangzilaga. Dine, ai kisu tawdiye. Hey, asukthina soklasibu kaisu tawdine. Laija su binagi matawduda tumina laikre. Somdana kamdawri. Sonina. Kanano, hoji phone tawraido punsiba. Akhoi Lembine. Kai haireino. Yumda thuna halo haine. Sony kesenaraga. Kaige, hanbya kiroi. Koiba chatsena laaga. Haloida, ai thabak chali haikrabani. Aduneba, ado, numit pung mari adaida halo ko yumda. Hoiba, haloiba. Anidu wari sanaringaida kadomdenu khangde. Jamesu hek punsibaga Soniga famlaga laidu urure. James ingangakna mamit kadu suru nairaga. Kaino ne, aina ngasi mangsida urisiba. Mamanaba mana, kaibuno bai. James na, iyong utu adese, punsibaga Soniga natro. Mamanaba duna, kadaino. Ada famli se. Mamanaba duna, kaino manglo taibanglo. James na, nang soizu khangde, chamane. Mamanaba duna, lao, manakta changlusi lao. James na, kaino he ngai ko, mangoiramni, aingonda khujinamta siglo. Mamanaba duna, as James, nangi karamdam ta ngai ko. As amda silo mi bai. Mamanaba duna, taning de ko James. Asi hairaga James ki lukhamda khupakna haijana na thazili. Kaino he, mina isidi, adu kana tharaidubu mangna trelao. Kaino man tawisibo. Adune haise, mabu Laija na anga ama koidaine, aduga Miss Walta bisiga kadoribasida. James na, chato he, nang di Laija aibo khangde, maming bhok panba yadaba nupisiga. Anidu ngang anidu gi manakta yausile. James na, punsiba, nang di sida kadoriba. Punsiba James na koroppaduda ingangakna. Noi di sida kadawba laamiba. James na, akhoi lakpa laktaba lairi, kaino nang tawise, manglo taibanglo.
ꯁꯣꯅꯤꯅ ꯀꯩꯗꯧꯔꯒꯦ ꯖꯦꯝꯁ? ꯖꯦꯝꯁꯅ ꯆꯠꯊꯣꯛꯍꯦ, ꯆꯠꯅꯄꯤ ꯅꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯕꯤ ꯅꯪ ꯇꯧꯔꯤꯁꯦ? ꯄꯨꯟꯁꯤꯕꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯅꯪꯕꯣ? ꯖꯦꯝꯁ ꯃꯃꯤꯠꯀꯗꯨ ꯄꯩꯅ ꯃꯧ ꯐꯠꯇꯕꯤꯗꯧꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯇꯞꯂꯝꯅ ꯃꯃꯤꯡ ꯄꯟꯕ ꯌꯥꯗꯕ ꯃꯤꯁ ꯋꯥꯔꯜꯗꯁꯤꯒ ꯅꯪꯒ ꯀꯣꯏꯅꯔꯤꯔꯣ? ꯄꯨꯟꯁꯤꯕ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯅ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯀꯁꯨ ꯖꯦꯝꯁꯅ ꯍꯥꯏꯔꯛꯑꯣꯍꯦ! ꯁꯣꯅꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯖꯦꯝꯁ